Hairang Leirang Channel na mayamgidamakta pujarakliba phungawari Sat Kangnan. Thaina mamangayda laira macha tonanba ama leirami. Mahak oithoklaroi-daba thabakta mangduna matam manghanbada halenglamdi. Adum oinamak mapangal kanbagidamak mabu miyamna singthabiba amadi leirami. Mahak uchek singi matawgum amuk koipai paiduna chatningki. Maramaduna changyeng amagidamak nongma makhut yet oi animakta apakpa yangkok amamam lina chetna punsillaga ucheki masa sagal anina tawbagum kanna khaptuna mathakta paikhatnaba hotnarami. Mahak paiba ngamdre adubu ninghannade. Awangbadagi chongtharaga amuk yenglage khanduna mahak hainau pambi amada kakhatle. Mahakna tawriba thabaktu mayam yengnarabasu mamadi mamit usilaga kaptuna leiki. Mahak usa amada ngaihak leplamlaga upna haitharakli. Aduga sat haina kanna lauduna masa sangal ani adu leijaba pangal phudoktuna khaplami. Mahak khajiktang paibagum tawki adubu masagi arumbana chingtharakpada khangba ngamlaktabadagi nakna hauba haigreng pambi amagi masada tonglami. Madusu mahak sat haina lauraga usadu akangba oirambadagi tektuna mahak nanthakre. Laimaida tari sat lauraga akangba usada netlamlaga nanthaki haiduna numit adudagi mayamna mahakki maming Sat Kangnan kaukre. Sat Kangnan khara tanjabagi watani lausing watpadi natte. Mama mapana ahal oiraklaba matamda mahak langphaida chatuna sel tandaba yadre khalakle. Ahal singi yathang lauraga Sat Kangnan langphaigidamak khongsalakle. Mahak mapang kanasu loinarakte matomta adum laki. Sat Kangnan khungang amadagi khungang amada asum lakpada achauba khongnang amagi urumda nupa ama mathanta khulokpi sanaduna leiba urami. Mahaki khulokpi marusing adu mipot pharaba nung ngakta oirami. Makhoina thengainabagi makhon adu khonthang lana chatkibaga loinana mairikna pungang nganglami. Nupa adugi pangal ubada Sat Kangnan masagi napal mangkhre. Tawramliba thabaktu angangi lonchat manba lei. Aduk yamna singba misak oiramloi haiba Sat Kangnan khanglami. Mahak nupa adugi manakta changsinduna hanglami. Itaw, nang kadaidagino nathanta maphamsida kari tawramlibano? Nupa aduna khumlai. Ai awang khullomdagi lakpani. Sak lamanbadagi khara kaukthokpa yananaba khulokpi sanarambani. Yumda nangbu puk thanna sak pijadrabra? Sat Kangnanna makha tarai. Hoi, makhoina mi amagi chak sarukni haina pirakpadu ai puk tangkhaisu thanba ngamde. Lamna khangbadu wamalakpadagi langphaida sel talaga puk thanna chaba phangba ngambra yengluge khanduna yumdagi thorakpani. Adubu ai chatpham khangdabadagi asum leiribani. Aisu nahakka phibam manare. Lao aikoi puk thanna chaba phanggadaba mafam thirusi. Phare itaw ai nangi tung ilabani. Saphaba ani nongpok maikei pangna laklami. Nupa amana achauba pat amabu mathantana sitlamba uri. Aduk yamba chauraba pat amabu karamna tangkhai ama kanghalkhribano khanbada ngaktaba kanasu leiroi. Makhoi isitpa nupa adugi manakta chatlami. Sat Kangnanna hanglui. Ho itaw isitpa nangi pat asi kaidongai kanghanba ngamgadawrige. Asuk yamna chawba patpu nathanta karamna sitlibano? Isitpa nupa aduna khumlai. Itaw, leptanabu sitlabadi nongma soidana kanglakani. Nongju thalakpana hankrabadi nongmai phawba sitpa tare khanduna ai kanna hotnari. Aisi yamna lairaba mini. Sufam nompham leijade. Pat asi kanglaba matamda nga pharaga sel phangba ngambra yengge khanduna silakpani. Itaw, aigi ming Sat Kangnan kawi.
ꯏꯇꯥꯎ ꯑꯁꯤꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯪꯐꯩꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤꯕꯅꯤ꯫ ꯅꯪ ꯆꯠꯅꯤꯡꯗꯕ꯭ꯔꯥ? ꯁꯠꯀꯪꯅꯥꯟꯅ ꯍꯥꯏꯈꯤ꯫ ꯏꯇꯥꯎ, ꯑꯩꯕꯨꯁꯨ ꯄꯨꯕꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯏꯁꯤꯠꯄ ꯇꯣꯛꯂꯒ ꯀꯪꯐꯥꯜꯗ ꯆꯣꯡꯈꯠꯂꯛꯂꯤ꯫ ꯑꯀꯟꯕ ꯑꯍꯨꯝ ꯑꯁꯨꯝ ꯃꯥꯏꯀꯩ ꯍꯣꯡꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯆꯦꯡꯖꯦꯜ ꯌꯥꯎꯔꯛꯇꯕꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯈꯨꯜ ꯑꯃꯗ ꯊꯨꯡꯍꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯎꯃꯪ ꯑꯃꯗ ꯂꯥꯟꯊꯣꯔꯛꯄꯒ ꯁꯃꯨꯗ꯭ꯔ ꯃꯥꯟꯕ ꯄꯥꯛ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯅꯨꯄꯥ ꯑꯃ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯕ ꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯏꯖꯩꯗꯨ ꯑꯆꯧꯕ ꯁꯌꯤ ꯌꯨꯝꯕꯤ ꯑꯃꯅ ꯑꯣꯏꯔꯝꯃꯤ꯫ ꯈꯣꯏꯔꯤꯅ ꯁꯥꯃꯨ ꯈꯣꯏꯔꯤꯅꯤ꯫ ꯈꯣꯏ ꯑꯃꯗꯤ ꯈꯣꯏꯆꯥꯛꯅ ꯀꯔꯤꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯁꯗꯨꯝ ꯈꯔꯗꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯣꯏ ꯆꯣꯞꯄ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯏꯖꯩꯗꯨ ꯐꯠ ꯍꯥꯏꯒꯠꯂꯛꯄꯗ ꯂꯝ ꯑꯅꯤꯔꯣꯝ ꯁꯥꯡꯕ ꯁꯔꯦꯡ ꯑꯃ ꯍꯦꯛꯇ ꯅꯨꯡꯊꯛꯇ ꯍꯥꯏꯒꯠꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯏꯖꯩꯅ ꯑꯃꯨꯛꯇꯪ ꯌꯩꯕꯗ ꯁꯔꯦꯡ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯍꯨꯝꯅ ꯈꯟꯅꯔꯝꯃꯤ, ꯏꯁ, ꯑꯁꯨꯛ ꯀꯟꯕ ꯅꯨꯄꯥꯗꯤ ꯃꯥꯂꯦꯝꯗ ꯑꯅꯤꯁꯨꯅ ꯂꯩꯔꯣꯏ꯫ ꯁꯠꯀꯪꯅꯥꯟ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ, ꯍꯣ ꯏꯇꯥꯎ, ꯅꯪꯒꯤ ꯁꯤꯟꯐꯝ ꯉꯥ ꯐꯥꯕ꯭ꯔꯥ? ꯅꯠꯇꯦ ꯏꯇꯥꯎ, ꯈꯣꯏ ꯆꯣꯞꯄꯅ ꯈꯨꯝꯂꯛꯈꯤ꯫ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯕꯗꯒꯤ ꯁꯤꯟꯐꯝꯁꯤ ꯆꯥꯡꯌꯦꯡꯂꯤꯕꯅꯤ꯫ ꯀꯥꯟꯅꯗ꯭ꯔꯦ, ꯊꯥ ꯑꯃꯒꯤ ꯇꯨꯡꯗꯅꯤ ꯑꯩꯅ ꯑꯆꯧꯕ ꯉꯥ ꯑꯃ ꯐꯥꯔꯤꯕꯁꯤ꯫ ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯑꯩꯈꯣꯏ ꯂꯪꯐꯩꯗ ꯁꯦꯟ ꯇꯥꯟꯕ ꯆꯠꯂꯤꯕꯅꯤ꯫ ꯑꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯔ ꯌꯥꯎꯖꯒꯦ꯫ ꯌꯥꯏ ꯌꯥꯏ ꯏꯇꯥꯎ꯫ ꯍꯧꯖꯤꯛ ꯑꯀꯟꯕ ꯅꯨꯄꯥ ꯃꯔꯤ, ꯃꯈꯣꯏ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯏꯟꯗꯨꯅ ꯌꯥꯝꯅ ꯁꯥꯡꯅ ꯅꯥꯔꯛ ꯁꯤꯡꯂꯛ ꯂꯝꯕꯤꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯅꯔꯦ꯫ ꯃꯈꯣꯏꯅ ꯆꯤꯡꯂꯒ ꯄꯨꯔꯛꯄ ꯁꯔꯦꯡ ꯑꯗꯨ ꯂꯧꯔꯒ ꯆꯥꯔꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯂꯨꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯃꯩꯕꯥ ꯆꯤꯡꯅꯕ ꯄꯣꯠ ꯌꯥꯎꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯛꯄꯗ ꯈꯨꯜꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯁꯠꯀꯪꯅꯥꯟ ꯈꯨꯗꯛꯇ ꯑꯋꯥꯡꯕ ꯎ ꯑꯃꯒꯤ ꯃꯇꯣꯟ ꯌꯧꯅ ꯀꯥꯈꯠꯇꯨꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯊꯥꯞꯄ ꯆꯤꯡꯌꯥ ꯑꯃꯗ ꯌꯨꯝ ꯑꯃ ꯂꯩꯕ ꯎꯕꯗꯒꯤ ꯍꯔꯥꯎꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯁꯠꯀꯪꯅꯥꯟ ꯃꯇꯥꯎꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, ꯌꯥꯝꯅ ꯐꯔꯦ, ꯅꯣꯡꯄꯣꯛ ꯆꯤꯡꯈꯣꯡꯗ ꯌꯨꯝ ꯂꯩꯕ ꯎꯏ, ꯃꯐꯝ ꯑꯗꯨꯗ ꯉꯥꯁꯤ ꯂꯧꯔꯨꯔꯁꯤ꯫ ꯃꯗꯨ ꯐꯠꯇꯦ, ꯌꯨꯝꯕꯨꯁꯤꯡꯗꯨ ꯆꯥꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯄꯤꯗꯕ ꯉꯝꯂꯣꯏ, ꯏꯁꯤꯠꯄꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯑꯃꯅ ꯆꯠꯂꯒ ꯃꯩ ꯂꯧꯔꯨꯔꯁꯤ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯧꯔꯒ ꯆꯥꯔꯁꯤ꯫ ꯐꯩ ꯐꯩ, ꯈꯣꯏ ꯆꯣꯞꯄꯅ ꯁꯧꯒꯠꯂꯛꯈꯤ꯫ ꯁꯠꯀꯪꯅꯥꯟꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯑꯗꯨꯗꯤ ꯏꯇꯥꯎ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯅꯪ ꯆꯠꯂꯣ, ꯑꯩꯈꯣꯏ ꯁꯤꯡ ꯈꯣꯝꯖꯤꯜꯂꯝꯂꯒꯦ꯫ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯅ ꯃꯩ ꯂꯧꯕ ꯆꯦꯜꯂꯛꯂꯤ꯫ ꯂꯝꯕꯤꯗꯨ ꯍꯥꯏꯐꯦꯠ ꯁꯥꯡꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯁꯟꯗꯪꯈꯥꯒꯤ ꯃꯩꯈꯨ ꯊꯣꯔꯛꯄ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯙꯥꯔꯤ ꯃꯆꯤꯟꯗ ꯂꯦꯞꯂꯒ ꯃꯍꯥꯛꯅ ꯀꯧꯔꯝꯃꯤ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ, ꯃꯩ ꯈꯔ ꯂꯧꯖꯒꯦ꯫ ꯍꯣ, ꯀꯅꯥꯅꯣ? ꯍꯅꯨꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯨꯝꯂꯛꯈꯤ꯫ ꯂꯧꯔꯣ ꯂꯧꯔꯣ, ꯆꯪꯂꯛꯎ꯫ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯅ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯃꯋꯨꯟ ꯈꯨꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯄꯣꯠ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯎꯔꯤ꯫ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯅꯛꯅ ꯂꯩꯃꯥꯏꯗ ꯐꯤ ꯑꯃ ꯁꯟꯗꯣꯛꯇꯨꯅ ꯂꯩ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯏꯕꯦꯟꯗꯤ ꯃꯩꯁꯤ ꯀꯥꯝꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯅꯪ ꯅꯁꯥꯅ ꯀꯥꯝꯂꯒ ꯆꯥꯛꯍꯜꯂꯣ, ꯑꯗꯨꯒ ꯃꯩꯇꯥꯜ ꯑꯔꯥꯕ ꯈꯜꯂꯒ ꯍꯦꯛ ꯄꯨꯈꯣ꯫ ꯐꯅꯤ ꯏꯕꯦꯟ ꯍꯥꯏꯗꯨꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯅ ꯃꯩ ꯐꯨ ꯐꯨ ꯀꯥꯝꯂꯝꯃꯤ꯫ ꯍꯣ ꯏꯕꯨꯡꯉꯣ, ꯑꯩ ꯋꯥꯏ ꯑꯃꯨꯛꯇ ꯁꯤꯠꯀꯦꯀꯣ, ꯋꯥꯔꯧꯒꯅꯨꯀꯣ, ꯆꯥꯏꯃꯟꯈ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯔꯒ ꯁꯨꯝꯖꯤꯠ ꯄꯥꯏꯈꯤꯕꯤ ꯍꯅꯨꯕꯤꯗꯨꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯄꯥꯗꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯁꯨꯔꯨꯡ ꯑꯃꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯋꯥꯟꯊꯔꯨꯔꯕ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯃꯅꯨꯡꯗꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯂꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯀꯥꯈꯠꯄ ꯉꯝꯕꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯁꯣꯝꯗ ꯅꯨꯄꯥ ꯑꯍꯨꯝ, ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯍꯜꯂꯛꯇꯕ ꯀꯨꯏꯃꯜꯂꯛꯄꯗꯒꯤ ꯃꯤ ꯑꯃ ꯆꯠꯇꯨꯅ ꯊꯤꯔꯨꯕꯒ ꯂꯣꯏꯅꯅ ꯃꯩꯁꯨ ꯂꯧꯔꯨꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯏꯁꯤꯠꯄꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯍꯥꯛ ꯌꯨꯝ ꯑꯗꯨ ꯌꯧꯕꯒ ꯀꯧꯔꯝꯃꯤ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ, ꯃꯩ ꯈꯔ ꯂꯧꯖꯒꯦ꯫ ꯍꯅꯨꯕꯤ ꯃꯄꯥꯟ ꯊꯣꯔꯛꯂꯤ꯫ ꯃꯩ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ, ꯆꯪꯂꯛꯑꯣ ꯆꯪꯂꯛꯑꯣ꯫
ꯏꯕꯦꯟ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃ ꯂꯥꯛꯂꯝꯕ꯭ꯔꯥ? ꯏꯁꯤꯠꯄꯅ ꯃꯈꯥ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦꯅꯦ ꯏꯕꯨꯡꯉꯣ, ꯍꯅꯨꯕꯤꯅ ꯈꯨꯝꯂꯛꯈꯤ꯫ ꯏꯁꯤꯠꯄ ꯏꯃꯨꯡ ꯆꯪꯗꯨꯅ ꯃꯩꯈꯨ ꯀꯥꯔꯤꯕ ꯋꯥꯃꯩꯗ ꯀꯟꯅ ꯀꯥꯝꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯃꯇꯧ ꯑꯗꯨꯃꯛꯇ ꯋꯥꯏ ꯁꯤꯠꯄ ꯁꯥꯖꯤꯟꯅꯔꯒ ꯏꯁꯤꯠꯄꯕꯨ ꯁꯨꯔꯨꯡꯗ ꯀꯥꯎꯊꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯉꯥꯏꯔꯛꯄ ꯀꯨꯏꯔꯦ ꯆꯠꯈꯤꯕ ꯃꯔꯨꯞ ꯑꯅꯤ ꯍꯜꯂꯛꯇ꯭ꯔꯕꯗ ꯈꯣꯏ ꯆꯣꯞꯄ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ꯫ ꯁꯠꯀꯡꯅꯥꯟ ꯉꯥ ꯁꯪꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯈꯣꯏ ꯆꯣꯞꯄꯁꯨ ꯌꯨꯝꯗꯨ ꯌꯧꯔꯛꯄꯒ ꯃꯤ ꯂꯩꯕ꯭ꯔꯥ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈ꯭ꯋꯥꯡ ꯀꯣꯟꯕꯤ ꯍꯅꯨꯕꯤ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯅꯥꯅꯣ ꯀꯧꯔꯤꯕ? ꯀꯔꯤ ꯍꯥꯏꯕꯅꯣ? ꯏꯕꯦꯟ ꯃꯐꯝꯁꯤꯗ ꯅꯨꯄꯥ ꯑꯅꯤ ꯃꯩ ꯂꯧꯕ ꯂꯥꯛꯂꯝꯕ꯭ꯔꯥ? ꯈꯣꯏ ꯆꯣꯞꯄꯅꯁꯨ ꯍꯪꯂꯝꯃꯤ꯫ ꯂꯥꯛꯂꯝꯗꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯏꯁ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯀꯗꯣꯝꯗꯅꯣ? ꯈꯣꯏ ꯆꯣꯞꯄ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯏꯕꯦꯟ ꯃꯩ ꯈꯔ ꯂꯧꯖꯒꯦ꯫ ꯌꯥꯏ ꯌꯥꯏ, ꯃꯅꯨꯡꯗ ꯆꯪꯂꯒ ꯌꯦꯡꯂꯣ꯫ ꯀꯔꯝꯅ ꯄꯨꯒꯗꯧꯔꯤꯕꯅꯣ? ꯃꯩꯇꯥꯜ ꯑꯔꯥꯕ ꯈꯔ ꯎꯅꯥꯅ ꯌꯣꯝꯂꯒ ꯄꯨꯖꯈꯤꯒꯦ꯫ ꯐꯩ ꯐꯩ꯫ ꯈꯣꯏ ꯆꯣꯞꯄ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯩꯇꯥꯜ ꯊꯤꯕꯗ ꯐꯪꯗꯕꯗꯒꯤ ꯁꯤꯡꯁꯤꯡꯗꯨ ꯑꯃꯨꯛ ꯆꯥꯛꯍꯟꯅꯕ ꯀꯟꯅ ꯀꯥꯝꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯂꯥꯡ ꯊꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯋꯥꯏ ꯁꯤꯠꯄ ꯁꯥꯁꯤꯟꯅꯔꯒ ꯀꯟꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯁꯨꯔꯨꯡꯗ ꯀꯥꯎꯊꯈ꯭ꯔꯦ꯫ ꯈꯣꯏ ꯆꯣꯞꯄ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯊꯕꯥꯛꯇ ꯕꯨꯞ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯁꯠꯀꯡꯅꯥꯟꯁꯨ ꯃꯇꯧ ꯑꯗꯨꯝꯅ ꯂꯥꯡꯗ ꯊꯨꯔꯕꯗꯤ ꯃꯈꯣꯏꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯉꯥ ꯁꯪꯍꯧꯕ ꯁꯠꯀꯡꯅꯥꯟ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯑꯃꯠꯇꯁꯨ ꯍꯜꯂꯛꯇ꯭ꯔꯦ? ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯦ꯫ ꯑꯩ ꯆꯠꯂꯒ ꯌꯦꯡꯂꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯉꯥꯁꯤ ꯄꯨꯔꯒꯦ꯫ ꯁꯠꯀꯡꯅꯥꯟ ꯑꯆꯧꯕ ꯁꯔꯦꯡ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯉꯥꯗꯨ ꯊꯅꯝꯂꯒ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯩꯕꯤꯕꯒꯦ? ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ꯫ ꯈ꯭ꯋꯥꯡꯒꯣꯟꯕꯤ ꯃꯥꯏꯈꯨꯏꯕꯤ ꯍꯅꯨꯕꯤ ꯊꯣꯔꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯩ ꯂꯩꯌꯦ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯏꯕꯨꯡꯉꯣ? ꯑꯩꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯌꯨꯝꯁꯤꯗ ꯃꯩ ꯂꯧꯕ ꯆꯠꯈꯤꯕꯅꯤ, ꯃꯈꯣꯏ ꯍꯜꯂꯛꯇ꯭ꯔꯦ꯫ ꯑꯩ ꯃꯈꯣꯏꯕꯨ ꯊꯤꯖꯔꯛꯄꯅꯤ꯫ ꯆꯠꯈꯤꯕ ꯀꯌꯥ ꯀꯨꯏꯔꯕꯒꯦ? ꯌꯨꯝꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦꯅ꯫ ꯐꯔꯦ ꯏꯕꯦꯟ, ꯁꯠꯀꯡꯅꯥꯟ ꯋꯥꯈꯜ ꯇꯧꯔꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯌꯨꯝꯁꯤꯗ ꯏꯕꯦꯟ ꯏꯊꯟꯇ ꯂꯩꯕꯤꯕ꯭ꯔꯥ? ꯍꯣꯏ ꯏꯊꯟꯇ ꯂꯩꯕꯅꯤ꯫ ꯆꯤꯡꯅꯕ ꯀꯔꯤ ꯂꯩꯔꯕꯒꯦ? ꯆꯨꯝꯅ ꯁꯨꯝ ꯍꯪꯖꯕꯅꯤ꯫ ꯏꯕꯦꯟ ꯑꯩ ꯃꯩ ꯈꯔ ꯂꯧꯖꯒꯦ꯫ ꯌꯥꯏꯅꯦ ꯌꯥꯏꯅꯦ, ꯍꯦꯛꯇ ꯆꯪꯂꯛꯎ꯫ ꯏꯃꯨꯡꯗ ꯆꯪꯈꯤꯕꯤ ꯍꯅꯨꯕꯤꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯁꯠꯀꯡꯅꯥꯟ ꯐꯨꯡꯒꯥ ꯌꯧꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯏꯃꯨꯡꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯆꯥꯛꯈꯨꯝ ꯂꯩꯇꯦ, ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯂꯩꯃꯥꯏꯗ ꯐꯤ ꯑꯃ ꯁꯟꯗꯣꯛꯇꯨꯅ ꯊꯥꯔꯤ꯫ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯨꯞꯂꯝꯕ ꯌꯥꯏ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯛꯄ ꯂꯝꯁꯤꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯍꯅꯨꯕꯤ ꯑꯃꯇꯪ ꯂꯩꯕ ꯍꯧꯅꯗꯦ ꯍꯥꯏꯕꯁꯤ ꯁꯠꯀꯡꯅꯥꯟ ꯈꯟꯈ꯭ꯔꯦ꯫ ꯃꯇꯥꯎꯁꯤꯡꯗ ꯍꯥꯏꯈꯤꯕꯒꯨꯝ ꯃꯩꯗꯨ ꯃꯁꯥꯅ ꯆꯥꯛꯍꯜꯂꯒ ꯄꯨꯈꯤꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯁꯠꯀꯡꯅꯥꯟ ꯐꯝꯊꯔꯒ ꯑꯀꯟꯕ ꯁꯣꯔꯅ ꯃꯩ ꯀꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤꯗꯨꯒꯤ ꯈꯣꯡꯊꯥꯡꯕꯨꯗꯤ ꯆꯦꯛꯁꯤꯟꯅ ꯌꯦꯡꯈꯤ꯫ ꯍꯅꯨꯕꯤ ꯃꯃꯥꯡꯒꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯏ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝ ꯈꯔ ꯈꯔ ꯅꯛꯁꯤꯜꯂꯛꯄꯒ ꯍꯅꯨꯕꯤꯅ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯒꯠꯂꯛꯄꯒ ꯁꯠꯀꯡꯅꯥꯟꯅ ꯐꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯩꯅ ꯆꯤꯡꯕꯗ ꯍꯅꯨꯕꯤꯗꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯁꯨꯔꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯁꯠꯀꯡꯅꯥꯟꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯌꯦꯡꯊꯈꯤꯕꯗ ꯃꯀꯣꯛꯇ ꯃꯁꯝ 8 ꯈꯛꯇ ꯍꯧꯕ, ꯃꯉꯛꯇ ꯃꯤ ꯃꯀꯣꯛꯀꯤ ꯄꯔꯦꯡ ꯁꯤꯕ ꯑꯆꯧꯕ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯅꯨꯄꯥ ꯑꯍꯨꯝꯒ ꯂꯥꯟꯊꯦꯡꯅꯕ ꯎꯔꯝꯃꯤ꯫ ꯆꯣꯡꯁꯟꯈꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯍꯤꯡꯆꯥꯕꯤꯅ ꯄꯥꯏ ꯄꯥꯏꯗꯨꯅ ꯂꯪꯂꯝꯃꯤ꯫ ꯃꯇꯥꯎ ꯑꯍꯨꯝ ꯁꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯁꯠꯀꯡꯅꯥꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯍꯨꯝ ꯃꯤꯠ ꯎꯏꯁꯤꯜꯂꯨ, ꯑꯩ ꯎꯠ ꯍꯩꯊꯔꯛꯀꯦ꯫ ꯁꯠꯀꯡꯅꯥꯟꯅ ꯐꯨꯡꯒꯥꯗꯒꯤ ꯎꯠ ꯃꯌꯥꯝ ꯍꯩꯊꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯤꯠ ꯑꯃꯗꯤ ꯃꯈ꯭ꯌꯥꯠꯇ ꯎꯠ ꯆꯪꯈꯤꯕꯒ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯍꯟꯊꯈꯤ꯫ ꯎꯠꯇꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯒꯤ ꯄꯥꯡꯒꯜ ꯃꯥꯡꯍꯟꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯁꯠꯀꯡꯅꯥꯟꯅ ꯑꯍꯜꯁꯤꯡꯗꯒꯤ ꯇꯥꯈꯤ꯫ ꯍꯧꯖꯤꯛ ꯍꯤꯡꯆꯥꯕꯤꯗꯨ ꯃꯃꯤꯠ ꯎꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯑꯃꯨꯛ ꯑꯃꯨꯛ ꯂꯥꯎꯔꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨ ꯄꯣꯈꯥꯏꯒꯗꯕꯒꯨꯝ ꯅꯤꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯎꯠꯅ ꯃꯃꯥꯏꯗ ꯐꯝꯊꯈꯤꯕꯒ ꯁꯠꯀꯡꯅꯥꯟ ꯃꯇꯥꯎꯁꯤꯡꯗ ꯃꯤꯠ ꯄꯥꯡꯅꯕ ꯂꯥꯎꯔꯝꯃꯤ꯫
ꯍꯧꯖꯤꯛ ꯑꯀꯟꯕ ꯅꯨꯄꯥ ꯑꯍꯨꯝ ꯀꯟꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯁꯠꯀꯪꯅꯥꯅ ꯑꯁꯥꯡꯕ ꯎꯔꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯇꯥꯎ ꯑꯍꯨꯝꯕꯨ ꯃꯊꯛꯇ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯍꯔꯥꯎꯔꯕ ꯅꯨꯄꯥ ꯃꯔꯤ ꯁꯔꯦꯡ ꯂꯧꯗꯨꯅ ꯆꯥꯔꯒ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯪꯐꯩ ꯆꯠꯄ ꯑꯀꯟꯕ ꯅꯨꯄꯥ ꯃꯔꯤꯅ ꯍꯤꯡꯆꯥꯕꯤ ꯍꯥꯠꯄꯒꯤ ꯄꯥꯎ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧꯅ ꯇꯥꯈ꯭ꯔꯦ꯫ ꯃꯍꯥꯛ ꯈꯝ ꯊꯦꯡꯅ ꯅꯨꯡꯉꯥꯏꯈꯤ, ꯃꯔꯝꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯣꯠꯂꯛꯄ ꯃꯇꯝ ꯀꯨꯏꯔꯦ꯫ ꯑꯆꯧꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯊꯥꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯉꯝꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯀꯟꯕ ꯅꯨꯄꯥ ꯃꯔꯤ ꯀꯣꯅꯨꯡꯗ ꯀꯧꯈꯠꯈ꯭ꯔꯦ꯫ ꯉꯝꯈꯩ ꯂꯩꯇꯅ ꯄꯦꯜꯂꯒ ꯅꯤꯡꯊꯧꯅ ꯁꯠꯀꯪꯅꯥꯟꯕꯨ ꯁꯦꯅꯥꯄꯇꯤ ꯍꯥꯞꯈꯤꯕꯒ ꯂꯣꯏꯅꯅ ꯃꯇꯥꯎ ꯑꯍꯨꯝꯕꯨꯁꯨ ꯑꯆꯧꯕ ꯐꯝ ꯑꯃꯃꯝ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ꯫ ꯑꯋꯥ ꯅꯨꯡꯉꯥꯏꯕꯒꯤ ꯄꯨꯟꯁꯤꯅꯤ, ꯂꯣꯏꯅꯥꯏꯗꯕ ꯇꯥꯏꯕꯪ ꯂꯤꯂꯥꯅꯤ, ꯊꯨꯡꯈ꯭ꯔꯕꯗꯤ ꯁꯔꯨꯛ ꯅꯪꯒꯤꯁꯨ, ꯌꯥꯔꯔꯣꯏ ꯅꯥꯊꯩꯗꯨꯅ ꯆꯠꯈꯤꯕꯁꯨ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫